Marambu Emerging Bible Prophecy Ministry na thang khudingi Revelation nainabagi thorum asida taramna oksari asi nainagadruba chapter asidi Revelation 14 verse 1 to 5 episode number 31 sermon title na The Character Qualification of 144,000 144,000 da laigadaba mahaki lamsatki magun singa du kari karino haibisi gi maramda ikoina samdamda ninasi masi yamna maru oiba topic amani isinausing ahanbada ikoi isoda pathana tawse sargamalem punamokpu sembiriba ingam ngamba ipa isor na poininga litana thagasari pa na kitawandagi ikoina revelation gi series ase mathang manang naina nainajaragli nasi episode kuntha asida ikoina nahana khandokraba 144,000 nahaki remnant people sing asigi maramda makoida leigedab lamsat sajat asigi maramda khara nainagadawi papsel naibna sinabiu aina ngam khudim nahaki anangmi matingna ohenbiu thawai asingmana singbiu taribam pangkuding dasu nahaki mapana aidaba porada pinabiu Prabhu Yesu Christi gi mingda kurumjari amen ekoi ahanbada Revelation 14 1 to 3 ekoi paminase verse 1 And I looked, and lo, a lamb stood on Mount Zion. Aina yengami amasung yengba matamda yaw ama Mount Zion da leptuna lairami. And with him 144,000, having his father's name written in their forehead. Makoigi marai bakta mahaki mapagi ming ikraba 144,000 ado mahakaloinana lairami hai. Habdi yaw asiga Mount Zion da yaw asiga yaw habdi Prabhu Jesu Christa ga 144,000 gal lairami hamne masi verse 1 2 da muyengsi and I heard a voice from heaven as the voice of many waters and ising gi tanik pa khonchen gal loinana aina sargadagi khonjal ama tarami as the voice of a great thunder nong khakpa laubagi ahoba makhon gumba khonchen ama tarami and I heard the voice of harpers harping with their harps aina jantra khongba harp khongba misingi makhon sing ado aina tarami verse 2 to 3 da muyangsi and they sang as it were a new song before the throne singhasan adugi mamangda makoina anauba isai ama sakpagum tawrami and before the four beasts marigi mamangda and the elders ahansing atuki mamangda no man could learn that song but 144,000 khaktana la amaga lising chamaga nifumari khakta natana hairibe isai se kana amatana tambangam lamde which were written from the earth 144,000 ase prithvi dagi kanbani hai aina mamangda su Revelation chapter 7 da 144,000 gi maram da ikoina naina kare 144,000 je aikoina ishor gi sum namba missing aduni makoi se karamba mino haibada makoi ase Prabhu Jesu Krishna ani shubalengak pa matamda hingna sarga chatkadaba missing aduni haibasigi maramda ikuna Revelation chapter 7 da nainakre nakoina hena bhab taningai gidama Revelation chapter nainaba yahudaba tarabadi maduda nakoina madugi apurba detail ado nakoina yengbiu masida ikoina mathang manaw na yengsi yaw haibasina kanabu khanai Prabhu Jesu Christa bu koina John 1 gi 29 gi matungina Prabhu Jesu Christa ne aduna Prabhu Jesu Christa cry the lepameba Mount Zion haibse amo ikoina yengmanda se Mount Zion haibse Hebrew 12 ki 20 to 23 da pamina se but ye are come unto Mount Zion akoina Mount Zion da lakani unto the city of the living God ahingba ishorgi sahar aduda Mount Zion haibse ahingba ishorgi sahar laiba adugumba ching aduni the heavenly Jerusalem sargagi eba Jerusalem aduda to an innumerable company of angel masang thingamdaba sagadu singi company makoigi tinaba aduda haibani masina palebde Mount Zion haibse sargada laibani
Jerusalem da leiramba Mount Zion singdo adu natte masi akhona masida paliba se Hebrew 12 ki 20 to 22 da palib se maduni masini to the general assembly and church of the firstborn amo popsing church mayang tinaba aduda which are written in heaven makoi di sargada ikraba haibdi sargada ming ikraba ahingbagi laikta ming ikraba mayang tinaba aduguma mafam aduni akoina sidaida Mount Zion haina khalibse to the God I makha phajara roge masida nam sanjalase aduna masida paliba Mount Zion haibse maduni sargagi oiba heavenly Jerusalem aduni aduna aikoina masida Jona Prabhu Jesu Christa ga loinana mahana kanbikraba 144,000 aduga makoina leptuna lairami hai verse 2 da makoina isai ama sai hai verse 3 da akoi yengje ko makoina isai sai makoina sai ba oh sorry sinausing hoi maduni akoina masini makoina isai sai makoi experience ko ba isai sai habni masina palebse aduga amu yengse father's name makoida laigedaba hujiki magun sing ase khoi am khara yengmina seba 144,000 habis na makoida mapa ki maming atu makoigi marai bakte e habni aduna ipa ki ming habdi ishor gi ming haibasina karibu khangnei masi Exodus 34 gi 5 to 7 akoina paba matamda 5 ta hai ishona leichinda kumtharami Mahak Heidi Moxiga Moses ka Mahak Lepame stood with him there Maduda Sing Aduda Lepalami proclaim the name of the Lord show him to lock to me verse 6 7 na koina paro masida paliba 6 7 na palibadi ishogi lamsat adugi maramda masida fazana iri merciful gracious long suffering abundant in goodness asumba asina singba sigi maramda ipararoi na koi muna yengbiro aduna ipaki ming haibigi arthadi ishogi ming haibisina karibu khangnei ishogi ming haibisina ishogi lamchat adubu tai isnausing aduna 144,000 da makoigi marai bakta ipagi ming lai haibidi makoigi akoigi laibak haibise aikoigi forehead haibise aikoigi brain gi aikoigi frontal lobe gi saruk amani masina aikoigi wakal khanba tauba thabak tharam khudimokto masigi makha polebne aduna makoina marai bakta ipagi ishor ihadi makoigi lamcha sajata ipa ishorgi lamcha sajat ishorgi lamcha sajato makoida mapung phana lai hamni aduna makoije hayeng sargada leiba matamdu next to God ishorgi hek mathangda makoije phamgani maramdi makoije ishorgi hek mathangda leiba adugumba lamchat yamna phaba lamchat adu makoida lai ipa ishorgi lamchat adu mapung phana lai aikoichu 144,000 gi manungda changi harabadi madugumba lamchat adu laigidamni akoina new song anauba isai hai makoina makoi khatana 144,000 khatana makoina anauba isai ase sai hai sak sai maramdi karigino haibadi aikoina Revelation 15 gi 2 3 da su haibani makoina sa adubu khudum chanba mahaki mutri mahaki mak aduga mahaki maming adubu khudum chaliba makoi aduna sea of glass haibdi ishorgi hek singasan aikoina Revelation 21 22 da nakhoni yengbu sea of glass ishorgi singasan mamangda sea of glass laibani glass ki oiba samudra ase laibani madugi mamangda makoina Moses ki isai haidi shona Israel masa sing ase Egypt gi puthoro kan biba matamda makoina sakpa adugumba isai ni adugumba gi experience ki isai adum makoina sai aduna anau isai mi amdana tambang amda isai makoina sai je makoigi experience aduni makoigi karamba experience lai haidaba 144,000 asidi ekuna mathangi Revelation 15 16 naina bada khoi khangani makoidi time of trouble haibadi 7 loibagi China khon taret asegi matam haibadi Prabhuna laktingi mamangda mebi close of probation loiraba matamda 7 black ase haidaganeba masigi China kholgi matamda makoi sidana hingduna laiba adugumba missing aduneba aduna makoina thengnakiba suki mati awaba adugumba ado maduini khone Daniel 2:1 da soyni hairiba matam atuda Michael haibadi Prabhu Jesu Krishna ikoigi achouba ikoigi ngamba ningthong masa mahakna lepi gani hamni time of trouble like ni adugumba yamna such as never was since there was a nation prithibda ek jati amana tarak patagi
ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯗꯣ ꯑꯗꯣ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯍꯤꯡꯕꯒꯤ ꯂꯥꯏꯔꯤꯛꯇ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛꯇ ꯃꯤꯡ ꯏꯁꯤꯟꯈ꯭ꯔꯕ ꯈꯨꯗꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯖꯦꯀꯣꯕꯀꯤ ꯇ꯭ꯔꯕꯜ ꯍꯥꯏꯗꯤ ꯖꯦꯀꯣꯕꯅ ꯏꯁꯥꯎ ꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯗ꯭ꯔꯥ ꯀꯟꯕꯤꯔꯣꯏꯗꯅ ꯍꯥꯏꯅ ꯇꯧꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜꯗ ꯇꯣꯔꯆꯔ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯒꯤ 144,000 ꯆꯠꯂꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯍꯥꯠꯂꯣꯏꯗ꯭ꯔꯥ ꯏꯁꯣꯔꯅ ꯀꯟꯕꯤꯒꯗ꯭ꯔꯥ ꯀꯟꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯆꯥꯌꯦꯡꯒꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯔꯤꯗꯤꯝ ꯐ꯭ꯔꯣꯝ ꯗ ꯑꯥꯔꯠ ꯃꯈꯣꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯀꯟꯕꯤꯕꯅꯦ ꯇꯥꯏꯇꯁ 2:14 ꯍꯥꯏ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯆꯈꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯏ ꯔꯤꯗꯤꯝ ꯑꯁ ꯐ꯭ꯔꯣꯝ ꯑꯣꯜ ꯏꯅꯤꯀ꯭ꯋꯤꯇꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯑꯦꯟ ꯄꯨꯔꯤꯐꯥꯏ ꯑꯟꯇꯨ ꯍꯤꯝꯁꯦꯜꯐ ꯑꯦ ꯄꯦꯀꯨꯂꯔ ꯄꯤꯄꯜ ꯖꯤꯂꯁ ꯑꯣꯐ ꯒꯨꯗ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝꯅ ꯑꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯡꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯃꯛ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯈꯤꯕꯅꯤ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯄꯥꯄꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯁꯦ ꯄꯥꯞ ꯇꯧꯍꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯗꯤꯐꯥꯏꯟ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣ ꯉꯥꯛꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯗꯨꯅ 1 Peter 1:18 For as much as ye know that ye are not redeemed with corruptible things as silver and gold aduna amotpa sana lupa ekoi ipa ipudagi thangtarakpa lamcha sajar wangang sangang asigumba asina aikhoibu kanbiba natte habni maman amlaba prabhu ki ina kanbibani habni aduna prithibidagi kanbiba haibigi athadi makoi ase prabhu jisu krishna kanbiba prabhu jisu krishna ona thajaba pa khuding mapu thado aba adugumba mising aduneba aduga lamcha sajata ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯊꯪꯗꯔꯛꯄ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯅꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯩ ꯍꯥꯏꯅ ꯃꯁꯤꯗ ꯄꯜꯂꯤ ꯃꯊꯪꯗ ꯔꯦꯚꯦꯂꯦꯁꯟ 14ꯒꯤ 4-5 ꯄꯥꯃꯤꯟꯅꯁꯤ These are they which were not defiled with man ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯨꯄꯤꯅ ꯃꯣꯜꯍꯟꯗꯕ ꯃꯤꯁꯤꯡꯅꯤ for they are virgins ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕꯤꯁꯤꯡꯅꯤ These are they which follow the Lamb whichsoever he goeth. ꯌꯥꯎ ꯃꯆꯥ ꯑꯗꯨꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯇꯨꯡ ꯏꯟꯕ ꯃꯈꯣꯏꯅ ꯃꯇꯨꯡ ꯏꯜꯂꯤ. These were redeemed from among men. ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯤꯒꯤ ꯃꯔꯛꯇꯒꯤ ꯀꯟꯕꯅꯤ, being the first fruits unto God and to the Lamb. ꯃꯈꯣꯏꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯌꯥꯎ ꯃꯆꯥ ꯑꯗꯨꯗ ꯑꯍꯥꯟꯕ ꯂꯣꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯣꯏ. Verse 5. And in their mouth was found no guile. Makoyi machinda paap amata phangde, for they are without fault before the throne of God. Ishogi singhasan mamangda makoyi maran amata leitana lei hai. Masi yam phajai makoyi lamchasing ase akhoni yengsi. Masida defile with not with men. Nupi na makoyi bu molande hai. Akhoni revelation aina ba matamda aina mamangda so haijagare. Nupi haibasina Bible da palibase ꯑꯩꯈꯣꯏꯅ ꯆꯔꯆ ꯑꯃꯕꯨ ꯈꯪꯅꯩ ꯃꯁꯤꯗ ꯄꯜꯂꯤꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯄꯣꯁꯇꯦꯠ ꯆꯔꯆꯁꯤꯡ ꯋꯨꯃꯦꯟ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯄ꯭ꯂꯨꯔꯦꯜꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯅꯣꯃꯤꯅꯦꯁꯟ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯃꯣꯠꯍꯟꯗꯦ ꯃꯔꯝꯗꯤ ꯆꯔꯆ ꯑꯃꯅ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯑꯗꯨ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯗ ꯑꯔꯥꯟꯕ ꯑꯃꯣꯠꯄ ꯍꯥꯏꯕꯗꯨ ꯂꯩꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯣꯠꯍꯟꯗꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤꯗꯕ ꯆꯔꯆꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯦ ꯃꯈꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 19ꯒꯤ 2-3ꯗꯁꯨ ꯑꯩꯈꯣꯏꯅ ꯄꯜꯂꯤꯕꯗꯤ ꯕꯥꯕꯤꯂꯣꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯔꯦꯚꯦꯂꯦꯁꯟ 17ꯒꯤ ꯑꯩꯈꯣꯏꯅ 5ꯇ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯨ ꯈꯪꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯃꯃꯥ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯥꯗꯔ ꯆꯔꯆ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯆꯔꯆꯁꯤꯡ ꯑꯗꯨꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ
church 144,000 asidi saste maramdi mokhoidi ishorgi ranam church ni verse 3 da so ai maramdi prithvi da leidu khuding se hairiba church asigi takpi tambiba arana takpi tambiba singna mokoigi oktaba tawbigi takpi tambiba singna dugi yu ado thakrani yu habdi mokoi arama takpi tambiba sing habni aduna masda paliba 144,000 di bible na haibigi matun na satkani mokoi prithvi da leiba tongan tongan church sing arama takpi tambiba church sing asigi matun na saloi maramdi prithvi da leiba church denomination khuding mangna ꯑꯩꯈꯣꯏꯅ ꯁꯟꯗꯦꯁꯦ ꯁꯦꯡꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ 7 ꯗꯦ ꯁꯕꯥꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯐꯝ ꯊꯣꯛꯏ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯚꯔꯖꯤꯟꯁ ꯃꯈꯣꯏꯁꯦ 144,000ꯁꯦ ꯚꯔꯖꯤꯟꯒ ꯆꯥꯡꯗꯝꯅꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯌꯦꯡꯁꯤ ꯚꯔꯖꯤꯟ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯔꯖꯤꯟ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯅꯨꯄꯥꯒ ꯂꯣꯏꯅꯗꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯁꯥꯁꯦ ꯀꯔꯤꯁꯨ ꯃꯥꯡꯊꯣꯛꯇ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯚꯔꯖꯤꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯈꯣꯏꯁꯦ ꯚꯔꯖꯤꯟꯒ ꯆꯥꯡꯗꯝꯅꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯏꯁꯣꯔꯒ ꯃꯈꯣꯏꯒ ꯑꯁꯦꯡꯕ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯑꯇꯣꯞꯄꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯑꯩꯈꯣꯏꯅ ꯐꯣꯔꯅꯤꯀꯦꯁꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯃꯁꯤ ꯐꯣꯔꯅꯤꯀꯦꯁꯟꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ 144,000ꯗꯤ ꯃꯈꯣꯏꯒ ꯂꯩꯅꯕ ꯃꯔꯤꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯑꯁꯦꯡꯕ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁꯦꯡꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ 2 Corinthians 11:2ꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯍꯥꯏ I am zealous over you with godly jealousy, for I have exposed you to one husband that I may present you as a chaste virgin to Christ. And chaste virgin to Christ. Christ is chaste virgin habdi aduni ama masung tawdaba atopaga nupaga koinadaba atopa nupaga mari leinadaba adugumbani aduna Christagi mau Christagi kaina oina because asengba mi ama oina kalabani hai aduna hairiba 144,000 je maduni maramni mokoi Christagi mari lene Matthew 25:1 da hairagsu masi chamane koina 10 virgin aduni asengba manga pungba manga adura masida virgin haina sangandarise asumba khangba asumbagi matungna satpa missing atubu aikoina khanai maramdi mokoigi lamchada se asukki matik phaba asukki matik thajaba setpa achamba adu khaktagi matungna satpa pap tawbudi sibana hena phai haiba aduguma mi khanglobado mokoina sidaida the mathangna mu yangsi they follow the example of Jesus Christ 144,000 na Prabhu Jesu Christ na salamba lambi adugi matumina makoina satkani haimi masina palibadi aduna aikoina prithibida lairiba akoi Christian haibse ki maruiba arthadi Christianity amo oiba haibde kaino Prabhu na takpi tambiramba Prabhu na salamba lisa sajat mahaki wangang sangang mahana tawrambado madugi matung ina satpa asibu aikoina asengba Christian haina khanai maduni aikoina asengba Christian oi khai tarati maduni aikoja 144,000 haibdi aroibigi remnant church Prabhu Jesu Krishna la pomatamda hingna sarga satpa missing adugi manung sangi hai tarati Prabhu na takpi tambiramba do Prabhu na salamba do madugi matungna aikoina satkadamne 1 Peter 2:21-23 hai for even hereunto were ye called because Christ also suffered for us leaving us an example that we should follow his steps aduna Christana so koigidama awa nang ke amaram nang ke aikoi nangduna aikoida kudam afaba kudam ama pibirami maramdi aikoina mahaki salama khongthang adugi matungina aikoi chatningagidama asine aduga verse 22 the who did not sin neither was guile found in his mouth mahana pap tawgide maki masinda maran amata phangkide habni asina habdi Prabhu na salamba lisa habdi pap tawde habni pap habdi shogi waina thangthugaiba adu tawde Prabhu na aina ipagi yathum khinga khai habni John 15 na khoina parakadi aduna Prabhu na salamba lisa adugi matungna ikoina sakadamne Prabhu na mahakpu harpa missing adugi dama mahana prathana tawbibe ngamni mangona changjarapa khudimukpu mahana loina kopi mahana asukki matin nungsi mapam kuding sab kudingda mahaki matung indaba mi leite asukki matin minungsi chawba asukki matin dharma senba
Prabhuni mahana aikoigidamasu asuki mate awaba khangki mangerdaina cross paw ma asuki mate awaba khangki aikoigidama saitana hiram kuding de themki aduna aikoi 144,000 gi manung de chanboi tardi aikoi da lakpa te mukuduma Prabhu Jisu Christ ki mapana aikoi na ngakthokpa ngani aikoi na pap tawdana Prabhu na pap tawdaki taw khidabagumna aikoi su pap tawdana hingadabne pasidai verse 23 da who when he was reviled not again mapu mina ina mangonda saiba matamda mahana handuna khumde aikoi da maran kya thangdaba matamda so aikoi na haloi dabani when he suffered he returned not but committed himself to him that justly mahapu mina threaten tawba matamda damka tawba matamda kiyanba matamda mahana kari shukide adugi mata ishod mahana sama ka thokchai habani aduna aikoi su asayba kristana mahai tarabadi aigi aina net sumjaba aina de sunglanandaba tu mina ingonda maran kya thangjanba matamda saudana thawai ngakpibagi thawaiga loinana mising aduda laiba adugumba yeknabasingba nungsiba ngamba kristana mahaibase masi khwaidagi asengba kristani masi prabhuguda laiba lamchani adugumba lamchat ado 144,000 da laigini ham akhoi amu yengsiko masida Zephaniah 3:13 the remnant of Israel do not iniquity Ishogi remnant Israel ki remnant sing asina pap tawde nor speak like oidaba ngangde neither was a deceitful tongue be found in their mouth mokoi machinda namthaki oiba machin phangde for they shall fit and lie down and none shall make them afraid mokoina sagani thakni adu kalam thab mokoina kiroi hai masida hai maduna Ishorgi remnant searching ase mokoigi machinda koina fattaba pap amta tawde haibni mokoina machinda fattaba pap tawde hai aduna masina taibdi Prabhu Jisu Christ ga makoiga samana balam sat adulai hai verse 5 hai begina in their mouth was found no guile for they are fall before the throne of God hai mokoi masina maran tawde hai James 3 2 gi matung ina kanagumba misina aikoina hiram kuding da aikoina kudithi adubu kanagumba mi amna wahida kudithi da batarabdi mahak ase mapung phaba mini aduga mahaki masa pumba dila saltamba ngambani haibdi aikoi thamoida lairiba do aikoi chinna ngangthoreba aikoi thamoida phattaba lairagadi aikoina phattaba ngangthore aikoina thamoida phattaba oiraga apha sajaningba kyamarum ngangthokpa yawe masisu papna khalamneba adubu wahida kudithi daba apha sajaningba wahi ngangdaba aduga ikoina asawba kalakpa mihauba yengthibagi oiba wahising ngangdaba adugumba mi adu mapung phaba mini aduna hairiba mising ase 140,000 amukoi machinda maran phangde hai maramdi mokoi aseng thamoi leba ishorbu sengna nungsibane mokoi khristaga chamane krista juma ki machinda aranba karimta phangde maramdi mahana pap tawde haibane aduga chamane remnan people sing achu pap tawroi haibane masida ikoina Zephaniah 3:13 hojik pakhibudo maduni sinawsing aduna ikosu aroibigi remnan church 144,000 gi manungda changi hairabdi hairiba lamcha singase aikoina laigidabani masiki mamang maramdasu aina 144,000 maramdasu aina mamangda samon kya sandok sakre madudasu makoina munna tabiyo sinawsing Prabhu Jisu Christ lakpase asuki matik nakhre akhoi magi adugumba remnan church adugi manungda aikoina changi haiba tarabdi Prabhu na salamba lamcha sajat Prabhu na salamba niti niyom adugi matungina aikoi salase aikoina pa makai abase thadose tayang pan takpiriba dogan thongamba aramba denomination singna takpiriba aramba singa sigi matungina koi chalagumse pa phaibase aikoina tawrakamse Prabhu Jisu Christ gi mapana mahana pibiba tawjangi mapana aikoina pa tawtana aikoina laigedabni Daniel Shadrach Meshach Abednego nigona makoina pa tawbodi makoina sibane hena phai haina makoi awaba kya maram nangki maigi komda langsan piki nongsagi komda langsan ki aduma makoi akiba yawdan makoi thona phana lepki aikoi su aduguma saing ato lakadori maduda aikoi leppa ngamna bonase madungam gi harati aikoina Prabhu ki asengba Prabhu na haiba dugi matungna Prabhu da mikuk khuding ngajrga hingba mi ama voice habsini aduna koi 144,000 hingna hingna saga permission adugi manungda changi harati haiba lamcha singa se koi laina pangasidagi honor se aikoi punsida phataba pap ki amram tawgi ba lairabasu
ꯑꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯉꯣꯟꯗ ꯄꯤꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯆꯪꯖꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯣꯛꯄꯤꯒꯅꯤ ꯀꯣꯛꯄꯤꯕꯇ ꯅꯠꯇꯅ ꯄꯥꯞꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅ 144,000ꯒꯤ ꯃꯈꯣꯏꯗ ꯂꯩꯒꯗꯕ ꯂꯝꯆꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯅꯩꯅꯖꯈ꯭ꯔꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕꯒꯤ ꯔꯦꯝꯅꯥꯟ ꯆꯔꯆ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯡꯅ ꯁꯔꯒ ꯆꯠꯄ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯆꯠꯅꯤꯡꯉꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯂꯝꯆꯠꯁꯤꯡ ꯑꯁꯦ ꯂꯩꯅꯕ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯑꯁꯣꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ